Nagagi area da sugi camp amata thamdanaba FNCC gi consultative mifam da warep lokre. Bharat Sarkar gi Ministry of Home Affairs amadi kuki su group ani gi marakta handakta Delhi da wari sanakiba aduda tampaklam gi akoibada leiramba kuki su camp tare lokthongnaba warep lokkiba adu Naga area da amuk nauna hangdokpa yabagi phibam leibana ngarang Foothill Naga Coordinating Committee FNCC gi lanjenlkkhre da Imphal gi Tarungda football area da leiba Naga singi oiba consultative meeting ama pangthokre loinana mifam aduna Naga singi paripuri gi oiba territorial area da sugi camp amata hangdok handanaba akanba warep lokre hairi Foothill Naga Coordinating Committee na thadorokba cherol amana hairibadi ngarang pangthokiba mifam aduda Naga leaders, elders, intellectual amasung Naga gi tongan-tonganba organization singi mihut kaya saruyaki mifam aduda maru ina Naga miyam amasung Naga singi paripuri gi oiba lamsingda akiba amasung singnaba kaya pirakliba asigi matangda yamna kupna khanaki loinana asigumba ain kaiba mongda Naga gi lam khopchinaba hotnaribasi Naga miyamgi demographic balance peace amasung security da hakthengna akiba pibani haina logduna mifam aduna matungda tongan-tonganba warep ahum loki mifam aduna lokiba warep sing adudi Naga singi paripuri gi territorial area da haudi su agreement ki makhada leiriba kuki militant group sing asigi camp natraga settlement amata thamdaba Naga sing taba area sing da bunker makeshift shelter amasung wooden cross na singba amata sahandaba yauna unauthorized oiba mongda gate natraga barricade sing amata hangba yahandaba infrastructure projects sing paikhatpada Naga miyangi hingbagi wafamda natraga identity natraga hak singda akaiba bigadaba oirabadi haiba project sing adu paikhat handaba loinana asiguma project sing paikhat ke haiba tarabadi mari lenaba Naga community singdagi ayaba lobaga loinana madugi matangda mayek singna khanganba yauna transparent laina khana nainaraba matungda paikhat kadabani haibasini mifam aduna Naga gi oiba paripuri gi lamting cultural heritage amadi political rights sing asti peaceful gi khutangda punanga seminaba haina puna warep su lomina ki hairi panba yabadi Foothill Naga Coordinating Committee gi maike degi hana degi hauna Naga singi and central territory gi area da kuki su militant asigi camping sabi yare haina mangdong nana section wa khangan kiba loinana center da sumasigi achetpa phire phangkrabani Indo-Myanmar border rakhu thongna badagi Mizoram da refugee listing ani hena lanjenlkkhre AR na border still tokre Mizoram ga lona ba Indo-Myanmar border gi Myanmar gi border town ama oiriba Khwamwami da Myanmar gi military junta gi mathakta lan horiba CDF amasung CNDF ani gi marakta akanba khut thoknarakpadagi Mizoram da nauna refugee listing ani ga chawga ga maudra tare lanjenlkkhre border da hodi oiriba phibam aduna maram oiraga Assam Rifles na Mizoram border still tokre Khutongna ba aduda CDF amasung CNDF ki Cader puna taruk sokle border still taukiba asina maram oiraga Myanmar refugee camp ta leiraga Myanmar da mahai masing tamba amasung karbar gi satok sasin tawriba pumnamak punglep lepkhre nauna Myanmar da gi lanjenlkkhre sing adugi matangda Young Mizo Association Mizoram gi maiki digi fungdorakibada lanjenlkkhre sing adu hauji Jokhawa Thagi Town Hall the Sangda from Pibagaloinana, Makogi Nomagi Tangai Fadaba Chana Tanaba Sing Yauna at a Polam Ting Piduna Mating Pangle Heidi. Kotona Riba Myanmargi, Rajasthan Group Ani Asti Sahi Asigi February Thada, Mizorangi Minister, Laldu Homa Amadi local leaders Singna, Witness Oiraga, Advocacy for Peace Haiba, Initiative Asigi Makada, Merger Agreement Ama Sign Tona Kibani, Adubu CDF na. Khwamwami area se emergency laktokduna control tawnaba honarakpadagi nauna khutthoknabadagi thokdokasi thokkibani hairi nakalani gi khutthoknaba aduda Mizorangi Jokhawa thada leiba yum kaya nongmai maruna panbadagi local gi Mioi singna loudspeaker sijinaduna nakhoina kablakpa nongmaina aikhoigi yum singda pale nongmai kapnaba leplo haina publicity chatki khutthoknaba aduda CNDF ki Cader ani CDF ki Cader mari puna Cader taruk sokle amaromda khutthokna ba asina maram oiraga Mizoram gi refugee camp ta leiraga Myanmar da ayuk nungthil gi matamda thabak chuba chetpa Myanmar gi tahandagi usuba ama TIO turel lalaga India da laknaba honabada iraina sentha kibadagi haudi fawa thiba khangri hairi Arambai Tengol na awaba fongduragli haukiba July mari irai numit ki numidangda Slogan Public School gi mamangda khangogdana thokiba accident amadagi manung matam chadana laikhiraba sagol cham sanathogi mafamda Arambai Tengol gi GSQ na awaba fongduragli Loop asina thadorakpa awaba phongdokpagi paujel amada hairibana laikhiraba sagol chem sanato asi Aramai Tengol Unit 47 gi member ama oibata natana iraiba ifuruki thabak thogai kayada lanpham kayada sarug yaduna lakiba
nungsikiba athoba amani mahakna laikidabada aramai tengolgi maikidagi thamoi songna awaba phongdoragli mahak asti mathongna leiba iprup asibu kanana bahonabada asawa thodang lauramba tengoloini athoba sagol chem sanatoina laikidabada sena khainabagi awamai sa nanghoriba mahaki apokpa sagol chem no tumitai amasung sagol chem ongbi nawbisa amasung laihawriba imung manung maru mapang khudingmaki awabadasu aramai tengolna thamoi songna saruk yari hairi Quality yaudaba Hamlet Sabamadi, Yonbasing Action Lokanaba Center na State Kudimakta Kangankre, New Delhi da Substandard Oiba Hamlet Listing Ohungi Matakta Fagatkre. Quality yaudaba Hamlet Sabamadi, Yonbasing Matakta Akanba Meeting Changnaba Center na State Pumnamakta Kangankre. Kangkong ani panba gari thawa Mioi sing khudong thiban nang handanabagi pandamda Department of Consumer Affairs amadi Bureau of Indian Standard BIS na gari masa thoriba lebak asigi Mioi pumnamak Apaba makalgi BIS na certified tauraba Hamlet kaktamak sinanaba appeal tauki. India gi tongan mafamda hauji kangkong ani panba gari crore kunmathoi hena thongnari haina paladuna Department of Consumer Affairs na thadorpa state amana hai. Motor Vehicle Act 1988 matungina kangkong ani panba gari thoba amadi tongliba Mioi pumnamak Hamlet upama thoktai adbo quality yaudaba Hamlet upana maram oiraga gari masa tongliba Mioi sing khudong thiban nanghanba yabagi phibamda leire humda listing ani kunmathoi dagi hauna miyamda afaba makalgi Hamlet ubhannaba thorang lokhatpaga loinana leibak asigi mafam pumnamakta yoliba Hamlet singda ISI mark yaugadabani haina khanganba leikre sahi asigi June tha fawbada BIS ki license pairaga Hamlet Chaba Company Chamaga Humra Taruk Lebak Asida Leire Haiba Chapchana Kamangamki Adumoina Maglambi Mapalda Ipong na Yoli by Hamlet Sting BIS is certified Yaw the Bagaloinana ISI mark Yaude Aduna Maram Odaga Gari Masatoriba Sting Kudong Tiba Mayona Yabagi Pibam the Leire Haina Department of Consumer Affairs ki statement Amana Fondoki Laibaki mapambum na magta apaba makalgi Hamlet putok hanabagi pandamda BIS na matamatangi oina factory amadi market a yoli by Hamlet stingi pibam yangsinduna laki mamang sahida tongan mamafamdagi kongalakpai Hamlet changa changyang tongduna yengki bagaloinana kanglongi wangmada BIS standard mark napsilamba Hamlet kayamrum fagat pangamki capital city Delhi khaktada Hamlet puthokpa company Mapandagi quality yautaba Hamlet listing ani changarom fagatlaga company sing adugi license kakpa leikre lambi nakalda Hamlet yoliba Mioi tarataret ki mathakta action lokhatpaga loinana quality yautaba Hamlet changarom su fagatpa ngamki mamang the Department of Consumer Affairs na lebak asagi district collector DC amagi district magistrate DM khudingmakta aiba cherol piduna quality yautaba Hamlet yoliba Mioi singi mathakta mathikchaba action lokhanaba khangan krabani Laibak asigi apunbagi saktam ngakminanaba puna wasak lominakre Manipur gi luraba tanpham sida CSO sting puna thabak tawminaba changi haina megena fongdokre Manipur gi apunbagi saktam ngaknaba masung apunbagi saktam gi damak thawaina pontha pinanaba ngasi peace committee kanglaipak Manipur amasung special 15 na sinduna Manipur gi tongan mamafam singdagi lakpa imalup singna sinduna puna ultra sanglenda wasak minakre thoram aduga mari leinana UNLF ki former chairman RK Megena CSO singna magi oiba thabak singdadi mai pangna honarbasu puna thabak tawminaba ngamnana leiribasi Manipur gi luraba tanpham asidadi puna thabak tawminanaba changi haina fongdokre ngasi kangla ultra sanglenda wasak lobagi thoram aduda kumbi moirang pubala Pogak Chow, Ikai, Thamna Pokpi, Lengang Tabi, Chana Sabi, Kangla Tombi, Taubal Athokpam na chingba mafam chingdagi lakba miyam, Thawai Mirel Peace Committee Kanglaibak Manipur Special 50 gi thau puba singna ibudaw pakhang bada Thawni raba matung UNLF ki hanagi chairman RK Megena wasak lobagi thoram adu pangthokibani ngasi wasak lokiba aduda irebang Manipur singnarakpa phibam sing thengnabada amadi aikhoigi proof sing nungsi sanana hingminanaba honabada angamba thodang lominagani masigi damak thawai thadokpada pamu batawroi sakliba wasakase ibudaw pakhangbana thaujan biba oirasanu haina miyam amatoina wasak minaki haidi Government ama lakpa yamna fai hairabasu mamangi government adu amu halaklabadi adu magwagani haina harisona fongdokre state asida government ama lakpa haibasi yamna fai adu bu mamangda palamkiba government adu amu halaklabadi hanagumna adu magwakigani aduna inawnaba government lakpana fagani haina MPCC gi vice president Haresor Gomsami na ngasi Congress babana pangthukiba bawgi mifam amada fongdokre mahakna makhata na haikibada lebaga sigi lusing liba prime minister asti sociopathic aduga
होम मिनिस्टरना माइथोमेडिया हाइबा लाइना असि नारब्रा चिंगनै मणिपुर की एक्स-सीएम यावना बीजेपी की लुसिंगबा खरदी ngangningba panganganglibasi kokki laina naraba चिंगनै गवर्नमेंट पाइदबदगी ngauraga chatpa oirabasu miyamna waribasi kari tawraga fagani haibaromda mai onsinbiu mamangi government CM oirambana thambal changlenda lairik phongbagi thoramda ngangkibasing wakhal khanthadana ngangningba ngangba chainingba haibasi pangchai cheiba mingonda taisilaga ngangba mali madu tawhaningde लिसिंग अमगा चामापन हुमफुनिथोइगी इंडोचीन वार लिसिंग अमगा चामापन हुमद्रामाथोइगी इंडो पाकिस्तान वार मतमदा इमरजेंसी थंगकिबा लिसिंग अमगा चामापन हुमद्रामंगादगी लिसिंग अमगा चामापन हुमद्रातरेट फावबा इंटरनली डिस्टर्ब ओइबदगी इमरजेंसी थंगिबसिंग अदु कॉन्स्टिट्यूशन की आर्टिकल 352 की मखादनी लोइनना कॉन्स्टिट्यूशन की प्रोविजन की मखादनी मायोक्तनते मतम अदुगी प्राइम मिनिस्टर ओइकिबा इंदिरा गांधी ना सुमनम शासन तौकिदे इमरजेंसी मतम लोइरगा लिसिंग अमा चामापन हुमद्रा तरेता तरुक सुबा लोकसभा मिखल पांथोकी इमरजेंसी थंकिबा अदुदा यानिंगबा यानिंगदबा लैनकी अदुबु लिसिंग अमा चामापन हुमद्रा तरेता पांथोकीबा मिखलदा जनता पार्टी ना सेट जनीगा मौद्रा मंगा अदुगा INC ना सेट चामगा यांखैमरी फंकी जनता पार्टी की चुंगसिनबा गवर्नमेंट लोजी देसाई ना प्राइम मिनिस्टर ओइरगा सेमकी अदुबु गवर्नमेंट असि सयनबा लैबदगी सही अहुम फाना चटपा ngamdabadagi लिसिंग अमा चामापन मरफुदा तरे सुबा लोकसभा मिखल पांथोकीबने छित चौवागा कुनमापन लैबदा INC दा छित चहुंगा यांखै हुमदो एदुगा जनता पार्टी दा सुमनतगी छित निफुनितोय फंकीबने मदुना इमरजेंसी थंकीबा दुंगाई हाकी पामखिदबा ओइरबसु मियामना मरम खंगबदगी INC दा मैंडेट पिरकी मतम अदुदा जनता पार्टी की प्रसारत ओइबा नरेंद्र मोदी करीदमक मिरोड फाबो ओइखिबनो लेबाकीदमक याइफनबा तौखिबा महात्मा गांधी अमसुंग जवाहरलाल नेहरू मितोप ओइकिदे हाइना फोंदोकी।